Nakalamarom nangarang numidang pung nipan khar helakpa duwaida langol erosion ba amadi Uripok lambi tinbagi khongjong changchin ki ba mayamga Rapid Action Force RAF ka kanbam ongdamong na kray. Mayamgi irang adu laksina na bahona bada Rapid Action Force na Lambida tear gas cell Kappadagi Hendoraktuna Yumlak Phaoba tear gas cell Kapshinbada Yumkaya AMANG ATTA THOKHRE Miyoi kaya wantharakpadagi hospital ga laikana kray. Rapid Action Force na sathaki ba hen bathong aduda Uripok Bolem Lekai amadi Uripok Yambem Lekai de leiba yumsing da AMANG ATTA kaya thokhi hodogadu da AMANG ATTA nanglaba Moirang Tim Ratan Kumar Phaoba amana TOMTV da hai Mayam gi iho adu control tobagi mingda Rapid Action Force ki personnel sing na Lambida tear gas cell Kappadagi Hendoraktuna Yumlak ta changlaktuna tear gas cell kaya kapshinki maduda mahaki yumgi mixel kaya amaso kaya toi thokhi Lamdamasi mapu pandabagum security force na tawning bata tawbagi mongasi yamna laibuk thibane yumda chumna leizari ba micham kya do onsilaktuna tear gas cell kya kapsilakpa aki akhang nanghanba haibasi central force ki lichat nate pali balenga kasina Rapid Action Force na chatharakli bathong sing asigi mathakta action lokhatpiyo haina mangna makhata na phongdokhe tear gas sing ka kapiti kaninge lamgau da kapna makhalam ni angang soga karana tai tupani so panji mingchen kaire yumda mingchen kaire aduga saksari na mingchen mayam kaidna khotna tawre